अहानबदा मरोइबा पाव Board of Secondary Education Manipur na loba High School Living Certificate Examination ki result ngasi numidang wairam pung 3 da haidolagani. June 19 ki thorom pangthoknaba sem saba hokrai Manipur gi ngamkai machet ama fawba kaiba yaroi phongdokrai. Amadi Imphal West amasung East Law and Order ki ahom khara lakpatake district ani asida curfew matam ayuk pung 12 fawba komthokli Bisnupur di curfew komthokitrai. Khurumjare ELITETV ki Manipuri paw miyang tabri puno Rishikesh Naorem na taram okchare housing mapung eba paw miyam da sandona pichare Board of Secondary Education Manipur bosem naloba HSLC examination 2023 ki result ngasi nungthel pung mari taba matamda Bopura da board ki conference hall da pangtholgani achamba thorom amag loinana pangtokadaba thorom asida Education Minister TS Basanta su saru yagani hairi panba yabdi exam asida punna mahiroi lising kuntra nipan ga chama kunga taret saru yakibani masigi manungda government school gi mahiroi na lising nipan ga chama kuntra ni Aided school gina lising taramanga lising amaga chaunga ga kuni aduga private school gina lising kun ga nipan ga chamri ga nimfutareni lamdamasigi apunbagi saktam kaidana thamnaba hotnabada thawaina pontha pikraba athoba tarani pangi mafamda haikat lepkat tambagi thorom hanangi matogum makoigi yatafam ohen kiba kekrupata pangthoknaba semsakrei amuko amadi UCM anina sinduna chahi khudingi pangthokpa haikat lekat tamba sem sabagi saruk amoina ngase kekrupata u pambi kya su thaki kekrupati sengwa amadi sem sakiba aduga mari lainana the Great June Uprising Unity Day gi chairman PH Nando Luwangna phongdokibada Haukiba Ingsok lising aniga subna amada apunbagi saktam kaibiyaro haiba miyamgi ihoda thawaina pontha pikraba singi kubamda awangba thaki haikat lekat tamduna chahi khudingi pangthoktuna lakli hantak chahi gi oina hanangi matogum haikat lekat tambagi thorom adumuk pangthoklagani thorom parengi manungda haujik oriba lamdam asida irang asina maram oiduna miyam punna khana nainabagi thorom pareng adudi adumadi pangthoklaroi adumapu haujik lamdam asida oriba irang asina maram oiduna pangthokadoriba athauba singi mafamda haikat lekat tamba asimadi hanadagi hantak na hena mayek senglagani haiki English ngani amagi jungi tang trani panda mapung oiba numit oiraga akoi Manipur gi mapung ngamkhai kaibi aroi Manipur gi apun basaktam kaibi aroi haiba miyam gi yoduda thawaina pontha oikraba athoba athobi sing adugi yatapam oiba ke kurpata handaki chahi lisingani kulumdoi gi wichu akoi yam awamba thakta Manipur gi miyam ne kai khumnabagi thoromda pangthok jagani adubu haujik oiriba lebak sigi phibam asina akoina mahukshadi sinjariba thoram paring singi manungda akoi thoram kharadi akoi masing handajagani maruina miyam tinduna akoi wa khanaba adugi tangkak tumadi akoi handajagani aduga atai thoram sing maruina habidi athobi singi mafamda akoi gi miyam gi ikai khunabum utpa adudi madugi chang adudi akoi kariguma mong mata handaroi akoi chap chana Manipur gi ngamkhai gi damakta akoi thawai katkaba mimai singdadi ngasi su amuk madugi makhoina thawai kathomba aduna piramba thongna lingjel aduna mahen hena akoi Manipur miyamda maribak nuksiba mafurub nuksiba amadi maramdam gi apun basaktam nuksibagi ihul adu chelibani aduna Manipur miyamna June 3 panda mahuksa gumna haikal lekat tammaga akoi gi iripak iramdam gi apun basaktam gi damakta thawaina pontha pi gi mafum singda akoina ikai khumna bu ulaga hena ina isana isada thongna hapsaraga akoi gi iramdam Manipur asigi lamgi amadi lengalong gi apun basaktam da singleba punamasi akoi punamak thengnaminasi masi gi damta akoi thongna han gumsi Amaromda the Great June Uprising Unity Day gi Vice Chairman Joy Chandra Konthau jamna hoji oriba lamdam asigi irang asigi matangda wafam kaya phongdokpada natana pangthokadaba thorom asigi nunggi oiba wahan thok sukaina thamki apun bagi saktam kai bi yaro haibani Manipur gi people gi interest sok bi yaro haibani Manipur gi lenga ani chon bi yaro haibani kari gumba masigi wangmada India government na
Manipur gi people gi interest sokpa gi wang munda tawra agadi 18 June ani suba 18 June ama sem sagani che miyam da lawthok chari Manipur da poppy plantation tawge yadraga Manipur da drug ki oiba factory hange yadraga makhoi gi oiba wakhal loksing do makhoi na pam du phangdra kanda aikhoi mi hat kani yum mai thagani haiba adugum loba wakhalon asidi malengi mafam khudi mukta chana da ba adugum wakhalon ni maram matuna ngasigi adugum loba in अखोगी सिन कुकी म्यांमार चंगीबा कुकी मिलिटेंट सिंग न तौरिबा थबक सिंग असे ngasiगी होम मिनिस्टर ओरिबा इंडिया की प्राइम मिनिस्टर ओरिबना मसे मुन्ना खंथबिरगा अदुगुमलबा हाइरिबा टेररिस्ट सिंग असे मरु फंगना मुथत पाइबजे तंगाई फदे मसी तौद्रि फाउदि अखोय लेबाकता इरांग नेमथब लैरोय मरम मदुना इरांग नेमथनगे हारगदी हाइरिबा ngasiगी इंडिया गवर्नमेंट अथु मतमदा एक्शन टेकल लौखत पिरगा अखोगी ngasiगी लेबाक असिबु पीस लांगनब होनबियु हाइबसे ngasi इंडिया गवर्नमेंट अमदि मणिपुर गवर्नमेंट अपील तौजरी Hojik oriba kangluk irang asina chingi district singda achau awaba mo oinare loinana kumgi nongsu marang kaina tadabana lawmi sing kokta khut hapnare none district ki manung chana leiba none khaupum nungba amadi hauchong da su ising marang kaina leitabana maram oraga tampak lau uba yaraktabata natana chingi pamlo fauba mahi marong mapung fana lopanga moitore none district ta tampak lau unaba turel dage water pump season aduna lahon khunba honakre adubu kumgi nong marang kaina chudabana awaba amadi oinare manipur gi kanglub ani gi marakta ungkhatnabana maram oiraga chanaba cheng amdi atai pochai gi mamal tangkhalakpana prajamyam wanare manipur da internet thingjan khiba sinasu maram oiraga paisa transaction tawudasu awaba moire green zone oriba none amadi tamelong dadi internet service pibio haina prajamyam na wakalabasu kanaba fangdri amarom da internet ki mateng lauduna thabak tawriba kaya amadi mahiro miyamna DC office amadi atai internet fangba mafam thibada awaba mo oinare nomagi hajira tanduna hingliba sinmi kaya paisa tanfam fanglaktoba amadi pochai gi mamal tangkhalakpana imung manung puba amadi mateng pangbuda awaba mo oire NHIDCL na paikhatliba National Highway Kuntra Taret pangthok chakthokpagi thabak singsu chang naina su daba amadi semba loijiba lambi da mal puba gari toina chatpadagi lambi gi fibam su thina choksale kangluk ki irang asina maram oiraga praja miyam da achauba awaba amadi ohelai mahiroi singi future mangalei none district fauna cheliba pochai puba gari mayam chang naina cheli asok apan leitana escort service yauna cheli adubu pochai gi mamaldi khamthengna wangkhatkhrei petrol black ta lupa chama kuntra cheng ha vek ta lupa lising amaga chatret lising amaga chanipan nomagi chang daba yadraba pot chai singi mamal ka hene hingatle irang asige tanja lawroga pot chai mamal tangkhaliba sisu mari lainaba singla yengsen binaba lamdam asige miyamna lenga ki puning chingsilagli Manipur da kangluk ki Irang thoktuna Miyami Pioneering ngai cherak asida Bishnupur district ke Kainau Gram Panchayat ke Pradhan Ngangom Sovana Devi gi yumnam kunau tedim lambi ge maning thangba nakalda yumgi mamang thongdal saba laisang ki yana khada sakhangdaba miyoi singna ngasi pokhai driba hand grenade ama thamjalum le hari Pradhan asige yum mamang olaga saba laisang awanglom thangba nakalda phaklang wangmada Mapalgi yana khada polythene amada hapdaga hand grenade adu sakhangdaba singna thamjalambani hari ngasi ayu pung tarukrom taba tarakpada yumgi miyoi singna wai sitpada urakpadagi thangatuna yenglubada lummi haiduna hangdoklaga yengbuda bom adu yauramba thengnarakhibani bom leire hek phangbaga khudakta district police da pau piki amadi nambol police ke kangbu ama khudakta laklaga asoi angam yaudana lokthokki hari Pradhan Sovana Devi na phongdokhibada kangluk ki irang leiringai da miyamna thawai wanaringai cherak asida asumna yumda bom thamjilaga aki hen pokhan biganu masina leminariba kairoi lekai khuding dasu akaiba pokhale ma ki imung gi miyoi singda atamnana nungai taba leiraga su asoiba aranba haibiro semdok chagai loinana kanana karigi tamak bom asi thamjalibano haibasu sengdok piro haikei Gumlaba thaudo asi yumlakta madi ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯌꯥꯗ ꯁꯨꯃꯥꯏꯅ ꯕꯣꯝ ꯅꯨꯡ ꯊꯝꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯔꯁꯅꯦꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯁꯨ ꯊꯥꯡꯉꯩ ꯁꯦꯡꯅ ꯁꯤꯃ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯄꯥꯅꯅ ꯋꯥꯔꯤ ꯁꯥꯗꯣꯛꯄꯤꯕ ꯌꯥꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩ ꯑꯃ ꯄꯔꯁꯅꯦꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯒꯤ ꯂꯣꯟꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ
mi sokpa yaba amadi mangba yaba thodoksinse yam thohningde aduga kari maramgidamakta tawbirino kanana tawbano haibadu matanga tasengna madu khangjeningi aduga kariguma matungda aida natana atopa khunjasing amadi atopa personal singda sugumba thodokse personal nuaitaba natragana karigumba thodo athok nuaitaba pendaba leragasu isa da khangan birakanda tasengna masi wari sadokpa yam pamje aduga matung tabada so sugumba singse thoktana bidamta ai mayamda appeal tawjari Haukiba June Tarahumdagi Ahinda Ahijangi Mafam Amada Kuki Militant Singnami Hatina Hatpi Karba Singi Manungda Masak Maming Kangdana Jenim Skim Mok Talerambadu Masak Kangbangam Lay Maki Maming Kangla Sangom Sangdagi Laisram Bankim Chandra Jahi Kuntrogum Doi Maki Aroiba Matong Mangom Pangtok Naba James Kim Mok Jenim Skim Mok Tagi Putokre Maki Lamda Moriba Kangla Sangom Sang da aroiba mathong mangam pangthok naba haikat lekap tamlaba matong moirang kampugi tensit chingkhong da aroiba mathong mangam pangthokani hari ma ki thawai outraba hakchang loba lakiba atuda kangla sagolmang North Eastern Drainage Association Development Secretary Sunil Ngangbamna phongdorakpada lamdam asigi apunbagi saktambu mapandagi changlakpa kuki militant singna thugaina bohnare masida apunbagi saktam kahendana thamna bohnaba matamda micham miyam kaya khangu takta punsi pikamnakre masi phawda central amadi State Government ani asina tumina usenadana laithokpa si laibak miyam penjade thokli birang si athuba matamda loisanba ngamdrabadi miyam gi oiba achoubu iho ama lakani haiba akanbu wafam phongdoke now si nahan gi laibak thiba bihangi thaudo aduda koi nungsi aitana narco terrorist kuki singna koi nomaina kaplaga yamna thina koi thangna yalaga halambadagi koi ngasi mafam asida koi lawba lakpani adun paliba sarkar leiriba center gi government animak double engineer ga hojik pawba koi gi atopa foreign country dagi changsel laglaga koi india da lan tarba misam myam hala pawba hojik pawba karigumba thaba mata lokhatana makoi bu takthokdana khulai thadana hojik phok leibase koi gi magai atuki matik pende maram aduna athuba matamda paliba leiba ki koi government asina athuba matamda koi hairiba terrorist sing asibo maru phangna muthalaga koi leibak sidagi intopiko amati tang taba koi gi shanti oiba singa mayum makai letra mayam se atu matamda mayum makai da hanjalan biduna tang taba punsida koi public se lehan biu masigi thorang se atu matam lakhotragadi public we ba miyang we ba yokhok la haibdo soida lagani masi ai miyam da thamjage Imphal East amasung West ko ina ngasi curfew ayuki pung 10 fawbo komthoki adobo Bisnupur district ko ina de curfew komthokide adomo po kangpok ko ina nungthil pung 3 fawbo komthoki curfew komtholinge manungda kaithel amadi dukan sing thong hangnakhe miyamna chana thanaba amadi atai nomda changdaba yadraba potlam sing curfew komtholinge manungda lesanakhe lambida mahusa gum gari chenakhe ELITETV News Channel asigi oina miyamna email kuthangda I pauthap ngapigani paugi maraktana atimar break amata punna luminasi Admission open, R&T Institute and Aviation Academy ke Lakatori Session 2023-24 ke admission Hausare Institute as the Ministry of Corporate Affairs Government of Indiana well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna ming chanbiba yaragani male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na Chahitara Hena Kunai Sida Ladiba Naharol Singbu Achumba Sinfam Mama Kangjana Bagi Kudong Jaba du Mapung Fana Pina Bagi Damak Specialized Oiraba Tim Kaya Semdona Angang Singbu na Ringay Dagi Koiga Chana ba Sinfam Gimaramda
ꯁꯦꯡꯅ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯇꯨꯅ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯂꯤ꯫ ꯀꯔꯤꯌꯔ ꯁꯣꯂꯨꯁꯟ ꯑꯃꯒꯤ ꯆꯞ ꯆꯥꯅ ꯒꯥꯏꯗꯦꯟꯁ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ꯫ SS Career Solutionꯅ ꯑꯀꯛꯅꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯦꯛꯁꯄꯔꯇꯥꯏꯖꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯁꯥꯇ꯭ꯔ ꯈꯛ ꯅꯠꯇꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯂꯦꯚꯦꯜꯗꯒꯤ ꯍꯧꯔꯒ ꯑꯗꯣꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯍꯥꯁꯤꯡꯕु ꯇꯨꯡꯒꯤ ꯑꯆꯨꯝꯕ ꯂꯝꯕꯦꯜ ꯑꯃꯗ ꯂꯝꯖꯤꯡꯍꯧꯔꯁꯤ꯫ SS Career Solutionꯅ ꯄꯤꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯈꯟꯊꯍꯧꯔꯁꯤ꯫ Welcome you all to UNACO College, Khongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani. Hakchang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognize tauraba college asida chaliba academic session asigi akaknaba sit masing gi admission hojare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki khudong saba su phangbigani amadi meritorious students singi oiba tongan ba khudong saba mayam ama legani. Akopa moral gidama 9856575163 college address Pangai opposite MPTC da lengbiratuna ngasima khudong saba si lobiu. Years of trusted diagnostic service, Babina Diagnostics. Break matungda makata pau sanduk chari. Tampakta lariba kendra taruk Thamaiban, Uripok, Wangkai, Singzamai, Yaskul amadi Patsoige, Apun Balu Amasem Haina, Thamaiban United Club ki President Pratap Lesang Thebna, Measure Kudalaiba Manipur Press Club ta Paumi Singo Nabamada Fundokray. Paumi Singo Nabam Aduda Kendra Taruke Club ki President Sing Susaruyake. Pratap Lesang Themna Makata Raduna, Haukiba May Humdage, Nasi Power, Manipur Tolipa, Togani Dabatado Asinamaram Oerga, Awabatarba, Maite Praja Singinama, Karigum Bakra, the Oedabasu, Mating Pangba, Pangnaba Kendra Taru Asi Punjanabane. Kongang Dalariba Club Singsu, Apun Balup Asida Yawinaba, Media Kutanga, Mahana Apil Toki. I'm a United Club, Uripo Apun Baluf, the Saluf, Sagolman, Sal, Singzamai. Ekmi Wangkai amasung ya school punba club PUC pasoi hariba lup taruk haitare kendra taruki hariba pase punjal kanda akoina Manipur da hojik thoiba land gi matogum tholaiba sida akoina kari tawdage amsung koi punjal kanda koi
ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯊꯦꯡꯅꯅꯕ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯂꯧꯔꯒꯅꯤ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯂꯨꯐ ꯑꯇꯣꯞꯄ ꯚꯦꯂꯤꯒꯤ ꯑꯦꯔꯤꯌꯥꯗ ꯌꯥꯎꯕꯤꯅꯤꯡꯕꯁꯤꯡ ꯑꯩꯈꯣꯏꯁꯤ ꯄꯨꯟꯁꯤꯟꯕꯁꯤꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯒꯗꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗ ꯕꯥꯔꯇꯣꯟ ꯇꯧꯖꯔꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯈꯣꯏꯒꯁꯨ ꯁꯝꯅꯔꯣꯏ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯈꯥ ꯇꯥꯕ ꯃꯇꯝꯒꯤ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯃꯁꯨꯡ ꯆꯞ ꯆꯥꯕ ꯂꯩꯕꯥꯛꯅ ꯄꯥꯝꯒꯗꯕ ꯑꯗꯨꯒ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯔꯤꯕ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯗ ꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯥꯔꯤꯕ ꯃꯈꯩ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕꯔꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯑꯩ ꯂꯩꯉꯥꯛꯀꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯄꯣꯂꯤꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯎ ꯍꯥꯏꯕ ꯗꯥꯕꯤꯒ ꯂꯣꯏꯅꯅ TPYA ꯀ꯭ꯂꯕ ꯑꯃꯗꯤ ꯇꯥꯛꯌꯦꯜ ꯈꯣꯡꯕꯥꯟ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞ ꯑꯅꯤꯅ ꯈꯨꯠꯁꯝꯅꯗꯨꯅ ꯉꯁꯤ ꯅꯥꯎꯔꯦꯝꯊꯣꯡ ꯈꯨꯃꯟꯊꯦꯝ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯣꯜ ꯏꯕ ꯄ꯭ꯂꯦ ꯀꯥꯔꯗ ꯀꯌꯥꯁꯨ ꯁꯤꯖꯤꯟꯅꯈꯤ ꯂꯣꯏꯅꯅ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯇꯥꯛꯌꯦꯜ ꯈꯣꯡꯕꯥꯟ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯉꯥꯉꯣꯝꯑꯣꯡꯕꯤ ꯃꯟꯖꯨꯔꯤꯅ ꯐꯣꯡꯗꯣꯔꯛꯄꯗ BJP ꯁꯔꯀꯥꯔꯅ ꯃꯇꯝ ꯑꯃꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯆꯥꯎꯈꯠ ꯂꯝꯖꯦꯜꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯂꯝꯗꯝꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯃꯩꯇꯩ ꯃꯤꯆꯝ ꯀꯌꯥ ꯃꯁꯤꯡ ꯈꯪꯗꯅ ꯍꯥꯠꯄ ꯃꯌꯨꯝ ꯃꯀꯩ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯄ ꯑꯁꯤꯔ ꯍꯥꯏꯅ ꯍꯪꯈꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯁꯔꯨꯛ ꯑꯩꯈꯣꯏ ꯁꯤꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯃꯥꯡꯗ ꯀꯥꯔꯐ꯭ꯌꯨ ꯃꯇꯝ ꯑꯣꯏꯔ ꯐꯥꯎꯕ ꯃꯤꯐꯝ ꯐꯝꯂꯤꯕꯅꯤ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥꯒꯤ ꯃꯁꯤꯡꯗꯤ ꯊꯤꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯂꯧꯊꯣꯛꯎ ꯏꯆꯝ ꯆꯝꯖꯕ ꯀꯨꯀꯤꯁꯤꯡꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯖꯍꯧꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯇꯨꯡꯗ ꯊꯧꯅꯥ ꯐꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯈꯤ ꯑꯃꯗꯗꯤ BJP ꯁꯔꯀꯥꯔꯁꯤꯅ ꯃꯅꯤꯄꯨꯔꯗ ꯆꯥꯎꯈꯠ ꯂꯝꯖꯦꯟꯁꯤ ꯌꯥꯝꯅ ꯋꯥꯡꯉꯦ ꯃꯣꯏꯅ ꯋꯥꯡꯉꯦ ꯍꯥꯏꯔꯤꯕ ꯆꯥꯎꯈꯠꯄꯒꯤꯁꯤ ꯀꯨꯀꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯅ ꯃꯩꯇꯩ ꯍꯥꯠꯄꯔꯥ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯌꯥꯝꯁꯤ ꯃꯩ ꯊꯥꯔꯒ ꯇꯥꯟꯊꯣꯛꯄꯔꯥ ꯍꯥꯏꯕ ꯋꯥꯍꯪꯁꯤꯃꯗꯤ ꯑꯩ ꯇꯁꯦꯡꯅ ꯍꯪꯖꯅꯤꯡꯉꯤ ꯃꯣꯏ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟꯅꯤ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯅꯍꯥꯟꯃꯛꯇꯗ ꯊꯣꯛꯈꯤꯕ ꯍꯥꯠꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯗꯒꯤ ꯁꯔꯀꯥꯔꯁꯦ ꯄꯥꯟꯅꯕ ꯍꯣꯠꯅꯕꯗ ꯅꯍꯥꯟꯒꯩꯗꯤ ꯈꯪꯖꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯪꯉꯦ BJP ꯁꯔꯀꯥꯔꯅ ꯄꯥꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯄꯥ ꯏꯄꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯀꯠꯂꯦ ꯍꯥꯏꯔꯒ ꯀꯟꯗꯅ ꯊꯝꯖꯔꯝꯕ ꯃꯅꯤꯄꯨꯔꯁꯤꯕꯨ तसेंना बीजेपी पांदब यादे हाइदना एग्रीमेंट इनरगा पिथोअमनी हाइबजिमजु पाउगे ताबदा थमोय हेना सोए अखोई इसागी इजिदा मैतै हाइबा जाति जिगी इजे हेक चेलिबा मखैदी मणिपुर सुकाय कायबा यारोय ELITETV News Channel asigo ina miyamna email kuthangda ipau thabirakpa matamda email address info@elitetv.in da thabirakna khanganjare masida sunatana ELITETV da ipau phonabgi oina phone number 9402890982 da ipau phabirakna khanganjare miyamna su ELITETV gi YouTube channel Facebook page Instagram di Twitter su follow tawina khanganjare loisalakpada maru iba pau amuka na bijare Board of Secondary Education Manipur Loba High School Living Certificate Examination के result ngasi numidang wairam pung 3 da haidolagani June 19 gi thorom pangthoknaba sem saba hokre Manipur gi ngamkai machet ama fawa kai bayaroi phongdoknari amadi Imphal West amasung East da law and order da ahong bakhara lakpadagi district ani asi curfew gi matam pung 11 fawa komthokre Bisnupur gi di curfew komthokhitre Matang asida ELITETV ni sandok chaba nungchel pung ani gi Manipuri Paulo sinjari mijeng tabri puno po amuka hanna khoramjari